Ma'am, good morning. Asi jam nungai ba trip amda aiga yamba da pariga kuzi loktak karang dai tare na karang da nga pa balak e hi tonga fa de ni porong pa balak de kuzi karang yogdri kuzi phabak chaw hai na tro sidai le ka pulau hoi tu asida le na karang sina thanga si sing masa ni na karang si gi sing masa ni na karang thanga gi na sing chaw je asi karang bo sai di sigi pa ne loktak pa yo re se hidang pham ne khoi lei sida gi no porong ne fa doi je asi fa doi je porong ni handa porong ne am kana khoi expert oi khalai ko sei si ne ne hore hun hun na porong fa ya renge khoi lo hi lakre hi lak pagi matung ina khoi ju thola usgi porong ama dile hoi fa ba di farak tre aina live jacket हम लेशन ले तो मनी सिंह जी संगा होता है ngā phāp di am pā me do sing je kaya ke no tok dio sini live jacket aina लेशन लगे सही अनि अहुम फार मने इन लेबा ngasi na mane lili sai di pata chatam ne no pali tab litfam do ising ga chauksala ju na tham mane de yung ga thumjang gar de da pare di ho gre aduna si lit lage si lit le ne te sing dap jung song da dong na te sing chorhan me aponte da pare di ho gre tulang long noin tor ga ra lai khoi party yong na re sik porong hore father lo ke tor ga ko ai jo hi thong mo je am na experience ti lei tri ko dài ba cái quay tung kìa mày đã xia rồi sa center sa không xia rồi à tuồng nghe hi cái bên nó mình muốn record đây thôi không khá phạt tuồng rồi hi tuồng ấy hơi đây là mai chụp lại phật ở đây tu luôn mi mắm bộ tuồng có coi đâu rồi này यारी अखोई ड्राइवर ना खरा हायर हाइबिरो को अदी फजर है मफहम दे करांग उरे नाइस दे नकलम सिगी मतवन फम कनो की ना Siza ya mu de la sila ole mapi mu de la mapi u de ko mahadi saidri anh đó để mà pi thâu thì thâu này tắc thảo mà sẽ cuốn rồi rồi quất kìa đâu rồi
ꯄꯣꯠꯇꯣ ꯁꯔꯥꯡꯒꯤꯗꯤ ꯀꯣꯟꯗꯨ ꯒꯨꯔꯨꯡ ꯇꯧꯔꯣꯏꯗꯤ ꯀꯣꯛ ꯍꯥꯏꯔꯤꯅ ꯀꯣꯠꯈ꯭ꯔꯦ ꯍꯥ ꯀꯀꯥ ꯃꯆꯥ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯃꯆꯥ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯄꯣꯔꯣꯡ ꯃꯍꯥ ꯀꯣꯠꯈ꯭ꯔꯦ ꯃꯣꯏꯅ ꯀꯧꯔ ꯂꯩꯒꯦ ꯄꯣꯔꯣꯡ ꯑꯣꯏꯔꯣ ꯉꯥ ꯃꯔꯤ ꯃꯉꯥꯒ ꯐꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈꯤꯒꯦ ꯀꯦꯖꯤ ꯑꯣꯟꯗꯣꯏꯔꯥ ꯆꯥꯝꯊꯣꯛꯈꯤꯒꯦꯀꯣ ꯑꯗꯨ ꯂꯣꯡ ꯊꯤꯜꯂꯛꯏꯔꯣ ꯍꯩꯔꯦꯅꯦ ꯀꯃꯟ ꯑꯃ ꯉꯥ ꯃꯔꯤꯅꯦ ꯀꯃꯟ ꯍꯥ ꯀꯃꯟ ꯑꯅꯤ ꯐꯖꯔꯦ ꯀꯃꯟ ꯑꯍꯨꯝ ꯃꯔꯤ ꯑꯗꯨ ꯀꯤꯂꯣ ꯃꯈꯥꯏꯃꯨꯛ ꯆꯥꯡ ꯇꯥꯒꯗ꯭ꯔꯥ ꯑꯃꯅ ꯀꯃꯟ ꯃꯔꯤ ꯃꯉꯥꯒ ꯐꯥ ꯂꯩꯔꯤꯁꯦ ꯃꯥꯜꯂꯦ ꯌꯣꯟꯊꯣꯛꯈꯤꯗꯣꯔꯦ ꯑꯦꯁꯣꯒꯤ ꯂꯨꯄꯥ 1,000,000ꯗꯣ ꯑꯗꯨꯗꯣ ꯂꯧꯒꯦ ꯍꯥꯏꯕꯗ ꯃꯤ ꯄꯥꯕꯗꯣ ꯇꯩꯃ ꯍꯣꯔꯦꯟ ꯀꯥꯏꯗ ꯌꯣꯜꯂꯨꯗꯣꯏꯅꯣ ꯁꯤꯒ ꯀꯩꯊꯦꯜꯗ ꯉꯥ ꯀꯌꯥꯝ ꯂꯧꯈꯠꯂꯒꯦ ꯉꯁꯤꯒꯤ ꯀꯤꯂꯣ ꯀꯌꯥꯃꯨꯛ ꯁꯨꯔꯅꯤ ꯑꯌꯥꯝꯕ 90 ꯑꯩ ꯐꯔ ꯂꯧꯈꯠꯂꯦ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯄꯣꯔꯣꯡ ꯃꯍꯥ ꯊꯦꯡꯅꯔꯦ ꯄꯣꯔꯣꯡ ꯃꯍꯥꯗꯨ ꯁꯤꯗ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯁꯧꯔꯤꯁꯤ ꯄꯣꯔꯣꯡ ꯃꯍꯥꯅꯤ ꯄꯣꯔꯣꯡ ꯃꯍꯥꯅꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯐꯥ ꯉꯝꯗ꯭ꯔꯦ ꯄꯣꯔꯣꯡ ꯃꯍꯥꯕꯨꯗꯤ ꯊꯥꯔꯝꯃꯦꯕ ꯃꯍꯥꯗꯣ ꯃꯄꯤꯗꯣ ꯀꯩꯝꯇ ꯆꯥꯔꯣ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯀꯔꯥꯡꯗ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯍꯣꯔꯦꯟ ꯐꯥꯔꯛꯄꯁꯨ ꯌꯥꯏꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯦ ꯈꯣꯏꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯨꯔꯥ ꯂꯣꯛꯇꯥꯛ ꯊꯨꯝꯈꯩ ꯀꯣꯏꯔꯨꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯤꯁꯤꯗ ꯏꯇꯥꯎꯁꯤꯒ ꯏꯇꯥꯎ ꯅꯪ ꯃꯤꯡꯗꯣ ꯀꯌꯥꯅꯣ ꯀꯩꯕ ꯃꯣꯇꯤꯂꯥꯜ ꯀꯔꯥꯡꯗꯒꯤ ꯏꯇꯥꯎ ꯃꯣꯇꯤꯂꯥꯜꯅ ꯍꯤ ꯊꯧꯔꯤ ꯑꯩꯅ ꯇꯣꯡꯉꯦ ꯃꯥꯏ ꯍꯤꯁꯦ ꯃꯥꯁꯨ ꯉꯁꯥꯏ ꯉꯥ ꯐꯥꯈꯤꯕꯗꯣ ꯉꯁꯥꯏ ꯀꯃꯟ 4-5 ꯐꯥ ꯂꯩꯔꯝꯃꯦ ꯃꯥ ꯂꯣꯡꯅ ꯊꯤꯜꯂꯤꯔꯣꯗꯣ ꯉꯥ ꯐꯥꯕ ꯑꯦꯛꯁꯄꯥꯔꯠ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯀꯔꯥꯡꯒꯤꯗꯤ ꯍꯤ ꯑꯃ ꯂꯩꯕꯁꯦ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯊꯥꯡꯒꯒꯤꯁꯨ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯅꯦ ꯊꯥꯡꯒ ꯀꯔꯥꯡ ꯑꯅꯤꯃꯛꯀꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤ ꯑꯃ ꯂꯩꯕꯁꯦ ꯌꯥꯝꯅ ꯏꯇꯥꯎꯅ ꯍꯥꯏꯁꯦ ꯃꯣꯇꯤꯂꯥꯜ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯝꯄꯜꯁꯔꯤ ꯍꯤ ꯑꯃ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯁꯤꯗꯩꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯩꯁా ꯇꯥꯟꯕ ꯉꯝꯃꯦꯕ ꯉꯥ ꯐꯥꯔꯒ ꯑꯗꯣ ꯍꯤ ꯂꯩꯇ꯭ꯔꯒꯗꯤ ꯈꯣꯡ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯨꯅ ꯍꯤꯅ ꯐꯖꯅ ꯇꯧꯔꯒ ꯑꯌꯨꯛꯇ ꯉꯥ ꯐꯥꯔꯒ ꯁꯤꯗꯒ ꯂꯣꯡ ꯌꯥꯎꯔꯤꯁꯦ ꯁꯤ ꯂꯣꯡꯅꯦꯕꯁꯦ ꯂꯣꯡ ꯑꯁꯥꯡꯕꯅꯤ ꯁꯤꯁꯤꯅ ꯊꯤꯜꯂꯒꯅꯦ ꯉꯁꯥꯏ ꯄꯣꯔꯣꯡ ꯐꯥꯔꯛꯏꯗꯣ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯁꯤ ꯊꯥꯡꯒ ꯅꯥꯀꯟ ꯁꯥꯏꯠꯁꯤꯅ ꯊꯥꯡꯒ ꯁꯤꯗꯅ ꯀꯔꯥꯡ ꯂꯩꯔꯦ
Nga park bro. Hari Yang park ke? Kontrol. Sa kontra bu pare padare de. Oh. Lang da. Maharaw. Hꯧzik amuk dapari ibani chak chawa hi amada tong la e. Dapari ri yamna hong tan na tong re. Yamai ming do kem no. Oh. Kunjeswar yamba karang dagi Kunjeswar. Ngasai dun mami ke ba kok thokri je. Motilan. Motilan ibani sai tongaga kano dagi phawak chok de lak pane do karang yore karang dagi amu yamba yum chatli. Motilan do mai na chang ro ga ngak le lak ke ba. Saka huji saga thonga chami na gi de ne ko ma sen. Hai si pura lam koi ni phajare ke no sinari de. Horen phajara kan. Pangman de kai langbom khang di kai lang de no khang de pangman na. De di kitang kongwa lupan de ho bom ti lang dro. Si de di pangman de ko ngoi kai di. Yo re. Sa thong rồi chứ. Vậy nó ngay bro. Mai tare he. Vậy tại đó vừa thấy miss call lắm rồi mình này. Yo re sik. Koi na park. Ya mai. Ura ba. Udri. Jele ji. Kai no. Kambi ba. Kaman. Oh. Lo video. Long thil rồi. Pa lu po li long tai na. Oh. Ni na long le pa lam ba. Kai no udri. On to re ba. Oh. Ado mai ma ga puro ma an to le ram. Koi adu wa ni wa. Oh. Kamanam di pare he ngasi gi. Bukal ajra. Golo. Karang yo re. Ising je yam chaw ba da kai bu ko karak beo yam ba. Sumang thum beo à. Du ta ga di lam ta ko phe de pho har saw ha ni. Oh. Sai sigi sumang ji bok thum di level di wang he du de. Oh. Yo re. Karang khun. Mang le re. Ya mai yum yo re. Sai phom tham phom gì. Ya. Yo re. Ji jang thong sa thon sa la ma loi. Sa la ne je. Ai de. O di sa sa. Oh. Hi si le. Te ma sala ge di. Ha. Ai di nang hi ro kana no wala lo noi akra. Wala ro ha ba kwa sa ga mu halak. Kwa cha la ge. Chalage. Yam nu ngai re. Mathong la ki ge ahum lok su de la no hak toi ne. Ani lok su bok ti. Ani lok su bok ti ke ma ki ra khang. Kari ni bi ma ni chong ba. Ada siu su. Sanari ro. Pi na. Noi mari gi mak ta kana na khwai de hai. Ai di. Kanang joi ta ba. O ba khati. Kara mai tre. Dumbai mu to no ka pru ba sam de bro ne. Oh, ka nga tra ma the phara. Nai re de. Kayo kai de da. Ya mu adan khan na ko. Yum di kung nge ko. Yum de kung ni. Yum di phaja ba ne. Yum kung nge ba do. Ai ron khu de mu ne. Karang gi ron. Only si ching ji khang ne ma thak ta dri je. Atai di ma thak ya ma thak ta. Ga di tai. Oh. Ki ching di khoi ki ching ma ta ji ga ta ni ma thak ta da. Ko sabai puluk ni ki ching ron sa ba. Na ko puluk ni. Yum nam. Oi na. Oi nam. Oh. Oh, oi nam na chok ro sa cái gì à? Chào bữa nay mình thầu dân nó chào. Bữa nay mình thầu rau. Đá pa đi với sang ngân chok rồi de. Thang cái này cái nó. Thang cái này. Đá pa đi thang rồi. Hol khom je. Lỗi mà thằng cái này cái lỗi to cả nó làm cái gì ra đây cái lạ sao phần. Lỗi to cả tộc to cả. Thang cái gì belong in the tor ka. AC certificate phải làm để khuyên hàn nu music professor cả này. Phải department cái AC quota gì mi hàn ngay lấy ta này.
ꯊꯤꯅ ꯃꯁꯤꯗꯕ ꯑꯣ ꯑꯗꯨ ꯌꯥꯝ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯣꯏ ꯆꯣꯞꯄ ꯍꯧꯔꯀꯥꯟꯗ ꯈꯪꯉꯦ ꯊꯕꯛ ꯊꯥꯗꯣꯛꯑꯀꯥꯟꯗ ꯂꯣꯏ ꯊꯥꯗꯣꯛꯑꯀꯥꯟꯗ ꯀꯔꯥꯡꯒꯤ ꯑꯔꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯄꯥꯝꯕꯤ ꯑꯣꯏꯗꯣꯏꯅꯦ ꯁꯦ ꯃꯈꯣꯡꯗꯒ ꯐꯤ ꯌꯦꯅꯩꯁꯦ ꯁꯤ ꯃꯪꯒꯦꯅꯦꯕꯀꯣ ꯁꯤꯒꯤ ꯃꯪꯒꯦꯁꯤꯒꯤ ꯃꯍꯩꯁꯦ ꯃꯌꯥꯝ ꯆꯥꯗꯤ ꯆꯥꯅꯩ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯑꯗꯨ ꯃꯪꯒꯦꯁꯤꯒꯤ ꯃꯍꯩꯁꯨ ꯌꯣꯜꯂꯦ ꯏꯇꯥꯎ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪꯒꯦꯗꯤ ꯁꯤꯒꯤ ꯃꯍꯩꯅꯦꯗꯥꯏꯅꯦ ꯑꯝꯇ ꯎꯠꯂꯛꯎꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯦꯜꯂꯛꯄꯗꯣ ꯀꯦꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯑꯣ ꯃꯀꯨ ꯃꯥꯏꯗꯣ ꯃꯌꯥꯝ ꯈꯣꯛꯇꯣꯛꯑꯒ ꯑꯆꯥꯔ ꯑꯃꯨꯛ ꯁꯦꯝꯃꯒ ꯑꯃꯨꯛ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯃꯥꯏꯗꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯡꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯒꯦ ꯄꯥꯝꯕꯤꯁꯤꯒꯤꯅꯦꯕ ꯄ꯭ꯔꯗꯛꯅꯦꯕ ꯁꯤꯁꯤꯒꯤ ꯃꯈꯟ ꯑꯅꯤꯅꯦ ꯃꯥꯁꯦ ꯑꯊꯨꯝꯕ ꯑꯃꯒ ꯑꯁꯤꯟꯕ ꯑꯃꯒ ꯃꯈꯟ ꯑꯅꯤꯅꯤ ꯁꯤꯗ ꯂꯩꯔꯤ ꯄꯥꯝꯕꯤꯁꯤꯗ ꯄꯨꯂꯞ ꯄꯨꯜꯂꯤꯁꯦ ꯑꯣ ꯍꯥꯏꯗꯤ ꯃꯪꯒꯦ ꯃꯈꯟ ꯑꯅꯤꯅꯦꯕ ꯁꯤ ꯄꯥꯝꯕꯤꯁꯤꯗ ꯐꯪꯉꯤ ꯃꯁꯥ ꯈꯦꯠꯅꯕ ꯃꯁꯥ ꯈꯦꯠꯅꯕ ꯑꯣ ꯃꯍꯥꯎ ꯑꯅꯤ ꯐꯪꯉꯦꯕ ꯃꯍꯥꯎ ꯑꯅꯤ ꯐꯪꯉꯤ ꯑꯍꯥꯎ ꯃꯁꯥꯗꯣ ꯉꯁꯤ ꯉꯔꯥꯡ ꯅꯣꯡꯍꯧ ꯑꯍꯥꯟꯕ ꯇꯦꯛꯈ꯭ꯔꯦ ꯁꯤ ꯇꯦꯛꯄꯩ ꯑꯣ ꯇꯨ ꯁꯤꯗ ꯇꯦꯛꯄꯒꯤ ꯑꯃ ꯂꯩꯁꯦ ꯑꯁꯤꯁꯦ ꯇꯦꯛꯈ꯭ꯔꯦ ꯇꯦꯛꯄ ꯃꯇꯝꯗꯀꯣ ꯑꯍꯤꯡꯁꯤ ꯍꯦꯛꯇ ꯂꯥꯏꯠꯇꯤ ꯂꯪꯕ ꯑꯗꯨꯝ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯦꯛꯑꯦꯕ ꯊꯥꯏꯅꯒꯤ ꯏꯁꯣꯔꯒ ꯏꯁꯣꯔꯒ ꯁꯥꯒꯣꯟꯅꯔꯕ ꯀꯩꯅꯣꯅꯦꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯇꯧꯋꯦꯕ ꯐꯔꯦ ꯐꯔꯦ ꯁꯤ ꯂꯩꯔꯦ ꯀꯔꯥꯡ ꯈꯣꯡꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯔꯥꯡꯒꯤ ꯃꯥꯒꯤ ꯕꯣꯇꯤꯡ ꯄꯣꯔꯠ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯕꯣꯇꯤꯡ ꯄꯣꯔꯠꯅꯤ ꯀꯔꯥꯡꯒꯤ ꯁꯤꯗ ꯅꯪ ꯀꯔꯥꯡ ꯂꯥꯛꯀꯦꯗꯤ ꯅꯣꯏ ꯕꯣꯠ ꯇꯣꯡꯉ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯖꯒꯥꯁꯦ ꯊꯨꯡꯒꯗꯕ ꯁꯤꯒꯤ ꯐꯤꯔꯥꯟꯒꯤ ꯋꯥꯡꯃꯗ ꯑꯁꯣꯝꯅꯥꯀꯟꯗ ꯎꯔꯤꯁꯦ ꯊꯥꯡꯒꯅꯦ ꯊꯥꯡꯒ ꯇꯨ ꯀꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯅ ꯁꯤꯗ ꯂꯥꯟꯅꯗꯣꯏꯅꯦꯕ ꯁꯤꯒꯤ ꯖꯒꯥꯁꯤꯗꯩꯗ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯐꯖꯅ ꯄꯥꯏꯔꯦ ꯌꯧꯔꯦ ꯗꯥꯄꯥꯔꯦ ꯌꯧꯔꯦ ꯂꯩꯕꯥꯛꯆꯥꯎ ꯌꯧꯔꯦ ꯑꯩ ꯏꯇꯥꯎ ꯃꯌꯥꯝꯁꯤꯅ ꯊꯤꯟꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯆꯥꯎꯁꯜꯂꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯊꯦꯡꯅꯔꯁꯦ ꯃꯥꯒꯤ ꯈꯣꯏꯖꯩ ꯑꯃꯗꯤ ꯄꯥꯏꯔꯛꯑꯒꯦ ꯗꯥꯄꯥꯔꯤꯅ ꯄꯣꯔꯛꯑꯅꯤ ꯍꯥꯏꯕꯅꯤ ꯄꯨꯖꯔꯛꯑꯅꯤꯏꯕꯥꯅꯤ ꯂꯥꯛꯑꯒꯦ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩꯅꯣ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯂꯥꯛꯑꯝꯗꯥꯏꯗ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯐꯔꯦ ꯁꯤ ꯉꯁꯤꯒꯤ ꯇ꯭ꯔꯤꯞ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯇ꯭ꯔꯤꯞ ꯑꯃ ꯑꯣꯏꯔꯦ ꯀꯣꯏꯕꯗꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯈꯣꯏ ꯆꯣꯞꯅꯤꯡꯕꯒꯤ ꯕꯤꯠꯇꯨꯒ ꯀꯣꯏꯅꯤꯡꯕꯒ ꯑꯅꯤꯃꯛ ꯄꯥꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯗꯚꯦꯟꯆꯔ ꯇ꯭ꯔꯤꯞ ꯑꯃ ꯑꯣꯏꯔꯦ ꯗꯥꯄꯥꯔꯤ ꯅꯠꯇ꯭ꯔꯣ ꯃꯊꯪꯒꯤ ꯐꯖꯕ ꯚꯤꯗꯤꯑꯣ ꯉꯥ ꯌꯥꯝ ꯐꯥꯕ ꯑꯝꯗ ꯊꯦꯡꯅꯔꯁꯦ ꯉꯁꯤ ꯉꯥꯕꯨꯗꯤ ꯐꯥꯏ ꯉꯥ 2 ꯐꯥꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯀꯃꯟꯗꯨꯒ ꯄꯣꯔꯣꯡ ꯑꯃꯒ 2ꯗꯤ ꯐꯥꯔꯦ ꯑꯩꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯩꯅ ꯑꯇꯣꯞꯄ ꯍꯤ ꯇꯣꯡꯕꯅꯤꯅ ꯑꯩꯗꯤ ꯐꯥ ꯉꯝꯗꯕꯅꯤꯅ ꯐꯔꯦ ꯃꯊꯪꯗ ꯌꯥꯝ ꯐꯥꯔꯁꯦ ꯐꯔꯦ ꯍꯣꯏ ꯑꯗꯨꯅꯦ ꯀꯣꯏꯕꯁꯤꯅ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯄꯣꯔꯣꯡꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯄꯣꯔꯣꯡ 13 ꯐꯥꯔꯕꯅꯦ ꯑꯗꯣ ꯌꯥꯔꯦ ꯐꯔꯦ ꯊꯦꯡꯛ ꯌꯨ